Security Force Signa Tongan ba Lona Thingkhraba Lalhoulup ki Juvinile ama Yaona Cadre mari Phare hari Security Force Signa Kaksing District Hianglam Police Station a konba Hianglam Therapy Sakamadi Hianglam Mayai Likai da Thiva Humbagi Thabak Chathabada Lona Thingkhraba Lalhoulup UUPK gi active member ama Phare hari Security Force Signa Phare bamye adudi Elangbam Ravi Chandra Singh alias Kabi Chain Nifutaruk ni hari Visnupur District Moirang Police Station na konba Moirang Oksong Bung Sri Bonda Thiva Humbagi Thabak Chathabada Lona Thingkhraba Lalhoulup KCP PWZ gi Cadre ama Phare hari Cadre adu Imphal East District Luang Sangbam Matai Awang Leikai dagi Hauzikna Moirang Oksong Bung Leikai da leiba Taurem Ranjit Singh alias Pandamba Chain Nifumapani hari Security Force Singna Nambol Bazar dagi Lona Thingkhraba Lalhoulup KCP MC Progressive ki Juvinile Cadre amasu Phare hari Juvinile adudagi motorcycle ama mobile phone ama amadi SIM card ama fagali hari Loidana Lona Thingkhraba Lalhoulup KCP PWZ gi active Cadre amasu Visnupur District ki Potsangbam Taupokpi amadi Ningthaukhongda Security Force Singna Thiva Humbagi Thabak Chathabada fagat pangamkhre hari Myoy adu Moirang Pansang Leikai dagi Hauzikna Moirang College Gate leibani hari Myoy adu Hemam Priyo Kumar Meitei alias Irik Khomba Jai Kuntrani Toini